pau Langthabal ACG MLA Karam Syamna Haikre Mahak Athubada Achoba Political Party Amada Yarogani Hauzik Pari by MLA Gifam Asi Athubada Thadok Labayai Manipur ke Chief Minister N Biren Haikre Go to Hills Amasung Go to Village ke Thoram Singh Hayeng Dagi Nauna Hodok Lagani Ngasi Kuki Chin Mizo Jati gi Laurop Kumhai Chabang Kut Thoram Jiribam Amadi Tamenglong District Tungan Mapam Kayada Harau Kayam Magaloyana Pangtokre Amadi Manipur da Mioy Yanghai Taruk Nong COVID-19 positive Oikre Laina Asina Maram Oiduna Mioy Ani Makata na Laikidre Miyamna government na piba COVID-19 gi SOP sing ningthi na ngang na chatuna chathokpa matam na mask opiba sanitizers zinaba khutsa seng na toina hambiba amasung foot taru ki distance ngang na chatpa haiba chatna kanglon sing asi tung induna COVID-19 laging hagthok minyasi loina chahi tara ni pangi mathakta laiba miyoy singna COVID-19 vaccine soidana kapthok piyu PONYTV gi numidangi paumit yang tabiri ba sing bukhurumjari hauzik pau sanok na pizari Langthabal ACG MLA Karam Syamna Haikre Mahak Athubada Achoba Political Party Amada Yarogani Hauzik Pari by MLA Gifam Asi Athubada Thadok Labayai Hanagi CAF and PD Minister Karam Syam Asi Manipur gi Oina Lok Jana Sakti Party gi Amata Ngairaba MLA ni PONYTV ga akhana na unaba amada Mahaki Firep Asi Khanghaladuna Karam Syamna Haikre Party Hongdok Hongjin Tawbada Ikai Badi Fawi Adubu Ai Khaktana Leiba ki Thabak Tawba Ngamlaktabana Maram asina tangay fadana miyam da yaba political party amada yaudaba yadaba gi tangkak amalakle masi political change ni mamang da Karam Syamna bot karakhibani party da yengduna karakhibanate Englising ani kunithoi da di Langthabal asi ang phangna ahongba laklagani Karam Syam di kendra khaktadagi thabak tawba MLA natte kendra khudingmakta awa ana taraba tengbang nirakpa miyoy khudingmak hakthengna na chatuna mateng pangduna lakhibani haina mahakna makhata fongdokre Hojik party su laitrabani na lairaga prajagi seba tawba ngamoidabagi mami urakpa sida ai athuba matamda ai Hekta party amadagi yauraga party du the vote karaga party amada songjalaga yawba kopa so ai tawroi almost ai party su party resign to bumdi laitre maram de parent party laitra banina adu baina symbol amagi makha da vote karak khibanina ai se athuba matamda MLA su resign ade tawraba yana lai sabsaba phirepti laudre adu athuba matamda yamna chowa party mada the joint toxalaga Manipur imagi the matam khra chang kalingai pangan kalingai wakal loksing lairingai sida seba tausira na khanba laire Manipur ki Chief Minister N Biren Haikre Go to Hills ki thoram ama hayeng November gi tang ani dagi nauna hodok lagani hayeng Thoubal district ta numit humni chupna Go to Hills ki thoram pangthokani district kuding magta numit humni chupna Go to Village ki thoram su hayeng dagi district sinba thungna pangthok lagani haina Birena CM Bangalo da paumi singa unabagi thoram amada fongdokre Chief Minister na makhata na Haikre program asida voter chalhodaba miyoy sing mingjanbak yagani loinana hanagum government ki leiba scheme sing kanaba miyam da pigani sana khonabagi item sing health card e-scheme OVC amasung SC scholarship phauba pigani haina CM na makhata na fongdokre sumang lila oina utkraba karigi hidak kap loidoino amadi iraiba ki damak haina mingthonba vaccination awareness program amada National Education Policy NEP bu miyamna hena khanghanabagi haina su CM Birena fongdokre Center की funding जी सुमाइते हुए अखोई ना फजना utilize करो
स्टेट गवर्नमेंट मोगी लाइव मोदी थादर पैसा से फजना यूटिलाइज तौर और अखोना मरम चाब स्कीम सेमग थारगदी पैसा से लाएब मरम चाब स्कीम फजना सेमद्रब यूटिलाइज फजना तौदरदी फंड पीरक्तेब दैट इज द रीजन व्हाई अखोगी तौरीब हंत तौब से फील्ड एग्जीक्यूट थक 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 तौबनीना मोइना पैसा से हेन पीरप अदुगी पोतने हेंकलिस इवन एमओबी सिदा अखोई असेंबली दसु हाइदना टारगेटेड 2000 crore ने बट अखोई आदगी पीजर 3000 पीरे ना इना कमेंट पी की मरमदी अखोई ना उलिबा परफॉर्मेंस की मतुंग मोय आदगी पैसा पीरे अदुगी ना मरम मोइबन ना हाना लॉन्च तो किबा डिफरेंटली एबल कांबू 80% हम तारग लेरो कांबू लिसिंग अमंग चंगा चंगा थागी पीबो दुना सेपरेट निको सिना अतोप निको अदुगी दम कंफ्यूज चतनबा हाना मोगी चहुम चहुम नहीं लेरंबा अदुबा अखोइना शेयर चनी चनी हापगा चंगा चंगा फंगन जेना तौरप डिसेबल सु अदुगा ऑल एक्सपेंसिव सिगा मरी लेना मयाम की खितंग अट्रैक्ट तौननबा अदगी लेकाई की करी की मयाम दु खितंग अवेयरनेस पिननबा ने कोइना कनोमा इसई अमख कोई गो टू विलेज की द सेननबा मयाम की तौनबा ना अदुसु मेडिया काबु अतंग येमिनरदी अनवाई ngasi kuki chin mijo jati gi lawrok kumhai chawang kut thoram jiribam amadi Tamenglong district ki tongan tongan mama pham kaya da harau tayam baga loina pangthokre jiribam district ki babuparada laiba Rani Wing ward number 7 da chawang kut festival Rani Nemkotin Bank Youth Club na sinduna pangthokre thoram asida YPA wangai block ki advisor pu khaidung khup ngaite social worker pu SK thadau amadi Assam regiment ki retired captain pu mangboy gangte na chief guest president amadi guest of honor oina saruk yakre thoram asida Rani Weng Women Society RYC YPA amasung HYN cultural gi oiba jagoi isai su utkre amaromda Tamenglong district ki Tausem sub division gi manung chana laiba Mutukal Laisang Faida Chabang But Englising Anikun Mathoi gi thoram combined youth committee na sinduna pangthokre thoram asida Paitol segment gi ADC executive member sing pu halting dogel social worker pu lalsiam land lo amadi BACC gi chairman Maru Khamang Gangmai na chief guest president amadi guest of honor oina dais ta phamkre thoram asiga mari leina chief guest halting dogel na haikre khun gi oiba combined youth committee semduna chabang kut pangthok pangamna ba hotna ba asi hainingai leitena thagat pa phongdok chari culture Manipur da miyo yanghai taruk nongna COVID-19 positive oikre laina asina maram oiduna miyo ani makata na laikhidre haukiba pung kunmari as the sample listing amaga chani nifu manga test tawbada hariba casing asi confirm tawkibani haina COVID-19 command control room dagi phongtokre positivity rate asi chada mari dasmik taruk oikre hariba pungpham asida miyo mapan covid dagi fagalaktuna discharge tawkre Hauzik state asigi COVID-19 case masing asi lakh ama lising kulhumdoi chatret kamarfu taret yaure loinana hauzik fawada sikhiba migi masing na lising amaga chamapan kulhumdoi ni haina COVID-19 command control room dagi thadorak bachirol amana phongdokre Chahi mari makai BJP lengang na ahong mapurakle haina lauriba asi che amasung media da advertising tawduna masana laujabani miyam na haiban natte haina Manipur Pradesh Congress Committee MPCC gi president N Lokena phongdokre Imphal gi Congress Bhawan da All India Trinamool Congress Manipur Pradesh ki hanagi General Secretary Rajkumar Priyobartana Congress ta changlakpaga mari lainana Taram na okpagi thoram amada thoram aduda mahak na makhata na haikre miyam na oideba wafam thaza biganu isa na achumba mihut khanbiyu lengak paiga doriba asi chahi mangani term amada miyam wakhal khanbiyu thoram aduda MPCC gi working president I Hemo Chandra vice president T Mangi Babu yauna party gi maru oiba luchingba singsu saruk yakre MPCC के president and Lokena Makata na haikre BJP na chinga tamga nungsinaba purakle haiduna lauriba asi karamba kanda Congress ki matamda chinga tamga kaina khiba yaubage khulai paiba kharana makhogi mayukta leptuna achumba tawbagi damak
party asibu yadabani miyam na yadaba oirabadi chingda congress ki mihut election da ka khidra democracy mapudi miyam ni mihutti supna tagi pakholoini chingda kaithel saraga chawkhat khongthang purakle haina loba yaroi BJP gi laingak padagi laibak asidagi sel thungi phibam karam na lairi miyam na uraba ngaktani masi pumnamak asi phongdokadaba media fawa machin menduna thamle chinga khut ka manadaba BJP lengak asi lakador mekhal asida miyam na pakum soidana piragani khangle India gi puwari ga sagona duna laklaba Congress party gi lengak Manipur da halaklagani haibasi soidraba wafam ni haina lokena makhata na phongdokre भारतीय जनता पार्टी सीधे सिंह खुद का मानता पार्टी ने से भारत वर्ष के प्रजा पुनः खंगबनी मणिपुर की प्रजा ने खंगबनी मधु खंगना मठंग इलेक्शन कैंपेन तौबदा अखोई ओइद पादब से इदी पंगा nganghaniंगते ngasi da makoni scheme kaya ma launch tawwe center da Narendra Modi na su launch tawwe state se su Manipur ki chief minister loina launch tawwe matam madu ki UP ki sarkar ki matam da Dr. Manmohan ki matam da paikhan ma scheme bayam do hindi ka maming amuk thon ba sanskrit da mu thon ba otho ko jiga ai koi hai ba thok da scheme kaya ma yauri ba ngasi da launch tawwe scheme ji bo karam ba prasad madu ki kana ba phangage Thoram aduda Rajkumar Priyo Bartana Haikre democracy gi wahanthok laitaba chawkhat khongthang yaudaba freedom of speech laitaba lengak amalai haibasi miyam na uri masi pumnamak asi kokhan bada Congress natana atai na ngamloi khanbadagi party asida changlakpani Manipur gi miyam asi chahi mari makhai anam amam bada lairaklabani miyam na wakhal khanbiduna wangkhai esida achum mamihut khansi haina mahakna phongdokre I haji how long will we be in the dark? How long should we let them deprive our freedom of expression? Why should we go down without a fight? Kasi ako'y hapon piraba, ako'y freedom of expression nitaba, ako'y fundamental rights, Indian Constitution na piraba fundamental rights mat piraba, asa sincere. Si Congress ki platform da ahan naman niya ang advice patungin na, yang tapoy sila fight away kalim, without any corruption. Manan di corruption, kasi heki luba, tunggu mayam say mari makhaya kabil mam madale. Adu remaining tama thadoki jede senani tai mari makhaya bin mam na leirabadi basi pose to holaro ye wahi kendar amon halaro ki si pose ai basi ai ki thajabadi Forest Department ki staff sing na tawri ba thabak sing da angam basing na ayat apan piro si haina Forest Minister Awangboy Newmai na phongdokre wafam asi ngasi sanjen thongda laiba Forest Department ki office ta pangthokiba department asigi chahi maudra suba kumwan thoram da saruk yaduna phongdokibani department asigi makok thongbo official kaya saruk yaduna thoram adu pangthokre Minister Awangboy Newmai na makhata na haikre Forest Department asi miyam na luna lawdrabasu miyam na hingbada achoba thodang lawriba department amani environment bu kannaba hotnabada miyam bu hena wakhal tahanbaga loinana staff singna su ahen ba thabak kaya tause Department asida hana mathau toramba officer singi thodang kawba yaroi makoi gi matamda pangthok lamba thabak singtha ningai oiba kaya yauri haina Awangboy Newmana makhata na phongdokre Of course we have to try and make people understand what you are doing. We cannot be all the time just stuff. We have to be also be sober, but of course be very cautious and make yourself very sure that you are not off it. But let us try to make people understand. At the same time, let us also try to do it tough. Amaramda Principal Chief Conservator of Forest AK Josina Thoram aduda haikre retired tawkraba officer singdagi hauziki officer sing na tamjaningai oiba hiram yamna lay umang kokthokpagi thabak chathaba thengnari amadi u makha tabasu hangalakle adubu umang yokhatuna environment pu ngak senbadi lepayade Forest officer sing hena active oiba mathau tai field staff sing na lawriba thodang singthaningai oi department asibu mapung fahan bada makhoi yaudana oithokloi haina su AK Josina phongdokre Climate change and all of us are aware. Our Prime Minister, Honorable Prime Minister, Shri Modi is attending the Glasgow summit this time. Our Union Minister, I'm not sure, but he might be there because in yesterday's programs in the Ministry which were held, the Union MOS, Ashwini Chaudhary, which Mandy was mentioning, he had attended them.
It's kind of, I don't know if any of you are members of a group in Delhi. There are hardly any forest officers in the delegation, which is going to COP26, the Glasgow Summit, which is kind of not a very correct kind of a situation. So somehow forest officers have to, be more active, be more proactive, be more kind of vocal, and show that they are also important stakeholders. Not only important, but very crucial stakeholder as far as climate change negotiation is concerned. This is just kind of a aside that I thought I mentioned here. Lakadawriba Manipur Assembly election asida both thadanabagidamak electoral roll da maming jalakpada nupadagi nupigi masing na heli haina Chief Electoral Officer CEO Rajesh Agarwal na fongdokre. Ngasi Imphal West ke Lamphel Patalaiba Chief Electoral Officer CEO gi office ta pangthokpa pawgi mifam amada Rajesh Agarwal na makhata na haikre both thadabada la na chatlaga thadabagit khudong chadaba kokhanabagidamag polling station kaya nong na hangdoklagani mahang na haikre electronic voting machine EVM kaya su hausik state asida thungduna leire tungan ba district sing the observer oina ba officer ahum sukhangatle Deves Deval IAS na Senapati Tamenglong amasung jury bab monitor tawgani T Ranjot Singh IAS na Imphal East Ukrul Thobal amasung Chandel Yangsangani amadi M Hare Krishna IAS na Churchanpur Bisnupur Imphal West amadi Kangpokpi Yangsangani haina CEO na makhata na fongdokre. Summary revision SSR was already announced and we are going as per the schedule. To be ready for the schedule, what we did was that on 20th October, we froze the electoral roll as it was and all the continuous updation that was done and the final roll which was published in January 2021. All the continuous updation was stopped on 20th October and after that the electoral roll, draft electoral roll has been finalized and it is being released today. This draft electoral roll is now form the basis for the special summary revision for next 1 month. Hauzik paugi maraktan natin break amalawinasi. Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pungkun mari chukna adongi yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medellin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medellin app download tawna booking tawi breaking matungda taram nokchari makhataba pau pizari Haukiba October gi kuntrada lamlai ACG BJP gi active member ni haizaba lambal mayum soba singna thamlakiba wafam adu aran bani haukiba chahi English ani tarani panda party gi constitution gi matung ina mass enrollment the party asigi oina miyoi lising tarahumdo gi mathakta mingchan khiloina active worker chongaro mingchan ke masi sasinabani hairagadi haukiba English ani tara taret ki Assembly election da lamlai kendra da BJP gi mirep oikiba khongban tabam ibon jasing amadi mahakaloina ba kangbuna English ani tara mapan gi Lok Sabha election da BJP mirep oikhi Dr. R. K. Ranjan Singh na bot pi bagi mahuta CPI gi mirep Dr. N. Narasingha da bot pi kiba kangbu asina hauzik aseng ba BJP gi miyoi sing saba haibasi yam ikai ni ngai ni loinana party bu yamna chawna minambani haina lamlai ACG BJP gi active member sanasam Brozen Singh na fongdok kre haukiba September October gi tang kunchada ibomsa amadi mahaka sanminaba anguna BJP lamlai member lana yamda saba mundani haigina autobiosi ekoi lamlai tibani siri ibomsa amadi mahaka loinaba angosi Songlising ani tarara kreta BJP gi mere koikiba si bomsa mahangna 2019 da angkokpa sigunaba MP election da party gi
भारतीय जनता पार्टी की कैंडिडेट श्री आर के रंजन पुथोना श्री पोमचाना भारत कम्युनिस्ट पार्टी सीपीआई की मेयरदा वोट पुथोकी है प्रजा मियाम पुनमना खंगरब वाफमनी मरम अदुना भारतीय जनता पार्टी असेंब सारिबा इबोमचाना असेंबरा अमदी अखोगी भारतीय जनता पार्टी की कोई लेजरीबा एक्टिव वर्कर होइना लेजरीबा अखोइना असेंबरा हाइसी प्रजा मियामना साइड तोबियु Protection and Preservation Committee Manipur PPCM na haikre haukiba October tang kun mapan da thokiba press release amagi makhapo na ngasi dagi kaithel sing na yangsin khongchat changsin bahore ngasi Imphal gi alu gali hau kaithel thangal kaithel All Assembly Road Khwairamban amadi Thawbal kaithel gi dukan sing da pot ki arum ayang potche gi mamal miyam khangna cheda thetpara haibadu yangsin kre Juribam district ki Ojawat pagi kholaw kaya lauduna lairingai chairak asida Barak Circle da lairiba Boro Pekra Higher Secondary School gi Ojani pan mahut piram dana transfer tawkhibagi thausil ase yaning de haina mahiroi singna wakat bifam phamkre School asida class 10 tamlabi oina moirang laimana High Grade Chief Minister na school Phagarhansi hairaga nakal amarom dana school muthat hannaba hotnaribasi yaningde Oja walingai talak asida ikhang khanghaudana Oja nipan mahut piram dana transfer tawkhiba asi yaningde Oja PBU karigumba Oja PB drabadi khongjang kaya changsilakani haina su mahakna fongdokre Mahairoi singna Oja transfer tawba yaningde haiba kholaw kaya su lawkhre Transfer siapa? Yaninde. Transfer siapa? Yaninde. Oja transfer siapa? Yaninde. Oja transfer siapa? Yaninde. Oja transfer siapa? Yaninde. Igi ming Oyamorang Ema Devi class 10 Borobeka Higher Secondary School tamni Chief Minister na school Phagarhansi hairaga maikay amadana school muthatnaba sinbiribasi Ekhoi satrasingna yaningde aduga Borobeka Higher Secondary School gi Ojawat na lairingai talak asida ikhang khanghaudana Oja mahut piramdana Oja nipan transfer chatkibasi ekhoi yaningde athuba matamda Oja mahut pi handokpidrabadi karigumba handokpidrabadi ekhoi akan makhongthan Imphal gi Chingmairong da laiba Classic Grande da Belly Packets Drinking Water amang asi launch tawkre ngasi gi thoram aduda Suman Roy Marketing Head East India Regions Parle Agro Dr. Ibom Thokchom Co-founder Advanced Hospital Gitaranjan Sharma Proprietor Smart Industries Dr. Davali Thangzam Chairman amasung Managing Director Babina Group of Companies amasung Khagemba Sanabam Proprietor Reliable Hydrotech na saruk yakre Diarrhea, hepatitis amadi ising dagi thokhanba laina na miyoi kaya gi punsi manghali loinana aikoi gi punsi da chaitheng kaya pikre adubu packets drinking water loans tawrakpadagi afaba ising mipum khudingna apamba matamda thakba phanghale Khagemba Sanabam na kana hotnaduna Valley Packets Drinking Water hariba achoba brand asi Manipur da puraktuna afaba ising thakpa phanghanbagi damak hainingai leitana thagatli haina Dr. Davalina thoram aduda fongdokre Akoina Manipur Chamber of Commerce and Industries gi matamda ina president Wazirame matamda da koi we used to have a number of meetings adokai kage mayoragadi there are a lot of proposals and ideas coming up during the meeting si tausi and my to na to edu implementation to matamda de koi na khara limitation khar lai dagi kya kana ngamide aduga my personal level dadi there are a lot of activities done adugi manungda aina khwaidagi important of activities in manungda Manipur the oxygen plant to gibadu Manipur oxygen this is something we should appreciate and he has taken a very important role in the control of in the management of COVID-19 second wave a lot of lives saved because of his oxygen plant so let's give him a big hand No to drugs our green world haiba paujel puduna Manipur amadi Assam da khongna naitom chatluba Manikanta mutup ngasi mahaki pongnafam lamdam Karam da halakre Karam awang laikai young club amadi We For You Foundation na senduna Karam awang laikai community hall da mahakpu taram no okpagi tharam ama pangthokre tharam aduda langthabal kendra gi MLA Karam Siam laikai gi miyam amadi imung manung gi miyoi kaya su saruk yakre September 10 dagi Kangla dagi MLA Karam Siam na lamthaduna Manipur gi mafam sinba thungna khongna chatpada
natana Assam gi maitai taba mafam kayada no to drug our green world haiba paujel puba khongjat asi haukibani We for You Foundation na Manikanta bu maitai nongsa mingthol pikre khongjat asi bu thongna phana chatkiba Manikanta mutum na haikre mahang na piklingai matamdagi gisa chaba singi mayokta karigumba kharadi tawpham thoi haina khanki Laikhidraba imana pamjaramba nisa chadaba haiba wakhalondu macha ama oina maning khajiktam thunghanba ngamlabadi haiduna no to drugs haiba paujel puba khongjat asi chatkibani Asai akoi gi pik kharba khungam chegi sumaina mayam thajabra akoi gonenna Manikanta kokone mayam thajabra anga yengbiyo aduna adi ai sa pharpa mathauna ai yengi magi mathauna marinjen dunia aduna Shumba khongjat sigi the sponsor tobiba We for You Foundation gi the volunteers in Muthagat ko khongdu sagi loina na koi maitai nong sa gai na the mongona mingthon na bibiri se pungin thogat pane haure ga na harul sinda apaba thabu tawbagi na makta makoi bu the niyam mamang da sak tak na bu hona ba adu ko moina tawsen ga khabu sing bu the niyam na amuk ke na maduri nungi wai han ko khamna na ba tawni haina ni khanje adu ko like minded group na su ji magi certificate of appreciation na pili se asuki mate the tobimal khamu chari 2000 sumba khongsa ma sakhibani senga ai sigi inspire ko gite senga ga ni makhal mayam le ai ni pabung karam sam gi history ai yang ku na yeng se pabung na khoi yang na le ma tam da khoi misa sina da ba operation mayama yoro ga khoi la thwan ki ni wa na khoi nisa sa da ba pha na ko da mayama ko wakhan tamina ba mayama thina kiba adagi yuhen sana singon wang malana salaga santi ki pauchen kuba adu mo mayam ku dagi senga pabung na khoi gi ising chawba adagi lekai kai ni mana awa ta ma tam da ko ta gi phau khaira lekai gi awa ta ro ka da gi thokiba sum mo mayam se gi inspire ko raga inspire salama ko raga ai pabung gi mato kitan do ju tam ge ai gi ima layo ka ba ai ima na pamjaram ba nisa muthappa ji senga kitan do ju tau jage khala ma tam da 2019 ni February da ai gi khongse se sat pani senga Paugi marak thatna aten ba break ama mung lominya si Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Crims, Makhal Kayagi cake, pastries, slices. Amadi hot beverages phangbaga loinana thogdo wathok singi damakta apamba cake customize tobagi khudongchaba su pisari. Khudongchaba si lawinabagi damakta ngasimak lengsing birau ekhoigi address Uribok Takhelambam Laikai, mobile number 70023433763. Food Wi-Fi dagi order tobibasu yagani. Breaki matungda taram nokchari makhataba pau bizari. Punjab ke Jalandhar da pangthokhiba National Championship da champion oirakraba Manipur gi wusu team bu okpagi thoram ama Khaupum Battalion Assam Rifles na pangthokre. Thoram asi Khelo India initiative ka mari lainana champion oirakpa sanaroi singbu pukning thogat paga loinana manung hanjinba Manipur gi mapham kayada lairiba miyoi singda wusu sana handuna masa mau fana thamnaba awareness pibani haidi. Thang tagi numit November 15 mari lainana
Thabum ama chupna chatharakliba thangta for social change haiba pandamda kimax ki mityang makhada thangta day observation committee na sinduna haukiba October 13 tagi hauduna lakadoriba November 15 fauba chathagadaba asigi saruk ama oina ngasi 13 ni chanba numita Eastern Thangta Organization tangkham na sinduna tangkhamda laiba kalika imagi mandapta awareness program ama pangthokre. Chief Judicial Magistrate Court Jaisalmer na pirakpa order amagi matung ina hanagi SBI Chairman Pratip Chowdhury Jaisalmer Police na Delhi dagi fakre ngarang Delhi dagi fakiba Pratip ngasi Jaisalmer de purakani hairi Police dagi phangba pawgi matung ina Pratip Chowdhury asi lupa crore chani gi mamal oiba hotel gilam ama lupa crore kun mga khaktada non performing asset ni haina lokthokuna Yolambagi case amaga mari lainana mahaki Delhi det laiba mayumdagi fakibani hairi. Hauzi aroy badam aroy bapawa mo hana. Langtabal ACG MLA Karang Siam na haikre mahak atubada achoba political party amada yarogani. Hauzi pariba MLA gifam asi atubada thadok labayay. Manipur ki Chief Minister N. Biren na haikre go to hills amasung go to village ki thoram sing hayeng dagi nauna haudok lagani. Nasi Kuki Jin Mijo Jati gi Laurok Kumay Chabang Kut Thoram Juribam amadi Tamenglong district tungan-tungan mga pangkayada haraw tayang bagalo niya na pangtokre. Amadi Manipur da miyoy yang khaytaruk nong no COVID-19 positive oikre laina asina maram oiduna miyoy ani nakata na laikidre. PONYTV gi numidang gi pawmit yang tabi di basingbo amukah na kuramzari.